ASHIGI MANUNGDA Centre Smart City AMADI JIVAN Mission GIDAMAK THADHARAKKHIBA Lupa Crore Chamanga Henbagi Senfham Mapham Chaba Da Sijinnadabana Khutsemgi Oiba Echao Thokhanbani loinena nongchuba khuding isau thokpa ingtham thada leikrok chatpa manipur da ahanbani haina veteran politician Ozoina PHONGDOKKHRE ngasi kawa naurem leikai da leiba veteran politician asigi yumda pangthokiba paumi singa unaba amada Ozoina makha taratuna April thagi mamangda turel khongnung kotpa amadi turel mapangi returning wall chanbagi thabak khudingmak loisinjuna thamhaugadabani center lengakna thadarakkiba Senfham Mapham Chaba Da Sijinnadabana Khutsemgi Oiba Echao asigi achauba maram ama oihallei pre monsoon matamda asuk sathina saithing fangliba asinadi nongzu tha matamda kari oigani khanbada awaba ama pokhalli Prime Minister Narendra Modi na Echaugi awaba taba khangle maram aduna relief Piragani haiba wafam asigi mahutta miyamna awaba thengnariba asi amuk hanna thoktanaba solution adu pami manipur gi maru oriba itha Veres dam asi turel ising hengalaknabadi lengana Veres ki gate hangdok hanba ngami adubu ising chawba horaklaba matamda Veres gate hangdokpa asina Echao Thokhanbani tekchak itha Veres dam gi officials singna pugadori bra haiba wafam wahang hangkhibaga loinena Water Resources Department Apumba Department ama oire haiba haimanba thokloi leitalaira singda amuk hena saiting pisinba asigi tekchak pumnamak department asigi lenga department amadi lengak asina pugani haiba wafam phongdoki loinena umang wamang kokthokba drain matik chana leitaba asina su Echao thokpagi achoba maram ama oiri Imphal Eastana turel kaidun ising thumbani adubu Imphal Westana ichumna ising thumbani haiba wafam su thamki